ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯨꯠ ꯅꯨꯄꯤꯅ ꯇꯥꯟꯅꯕ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ. ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯖꯤꯟꯕꯤꯔꯝꯃꯨ. ꯕꯣꯅꯤꯗ ꯇꯨꯡꯗ ꯕꯦꯛꯄꯦꯛ ꯑꯃ ꯄꯨꯗꯨꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯛꯏ. ꯕꯣꯅꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯀꯌꯥꯝꯕ ꯑꯣꯏꯔꯝꯃꯤ. ꯀꯌꯥꯝꯕꯅ ꯍꯥꯏ, "ꯉꯁꯤ ꯇꯦꯁꯀꯤ ꯀꯌꯥꯝ ꯐꯔꯛꯂꯒꯦ?" ꯀꯔꯤꯁꯨ ꯄꯥꯔꯛꯇꯦ ꯍꯥꯏꯕꯒꯨꯝꯅ ꯕꯣꯅꯤ ꯃꯀꯣꯛꯇ ꯐꯠ ꯍꯥꯏ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯠꯄ ꯍꯧꯏ. ꯀꯌꯥꯝꯕꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯄꯥꯁ ꯇꯧꯗꯣꯏꯕ ꯅꯪꯗꯤ?" "ꯊꯥꯎ ꯌꯦꯡꯗꯣꯏꯅꯦ. ꯄꯥꯁ ꯇꯧꯔꯦ, ꯐꯦꯜ ꯑꯣꯏꯔꯦ." ꯕꯣꯅꯤꯅ ꯈꯨꯝꯂꯛꯄꯅꯤ. "ꯐꯦꯜ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦ. ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯕꯣꯔꯗꯤꯡ ꯂꯣꯝꯗ." ꯕꯣꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. "ꯌꯥꯎꯊꯣꯛꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯕꯗꯣ ꯀꯌꯥꯝ ꯋꯥꯕ ꯄꯣꯠꯅꯣ." ꯑꯁꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯂꯣꯝꯗ ꯂꯥꯛꯄꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨ ꯌꯧꯔꯤ. ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯁꯥꯒꯤ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯤ. ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡ ꯂꯣꯏꯔꯤ. ꯇꯦꯁ ꯇꯧꯈꯤꯕꯒꯤ ꯔꯤꯖꯟ ꯑꯥꯎꯠ ꯑꯣꯏꯔꯤ. ꯀꯌꯥꯝꯕꯗꯤ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯄꯥꯁ ꯇꯧꯔꯤ. ꯑꯗꯨꯕꯨ ꯕꯣꯅꯤꯗꯤ ꯄꯥꯁ ꯇꯧꯒꯗꯕ ꯃꯥꯔꯛ ꯈꯔꯈꯛ ꯑꯗꯨꯃꯛ ꯋꯥꯠꯂꯤ. ꯐꯦꯜ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕꯣꯅꯤꯗꯣ. ꯅꯨꯡꯗꯥꯡꯗ ꯕꯣꯔꯗꯤꯡ ꯂꯣꯝꯗ ꯆꯠꯇꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯇꯥꯔꯝꯃꯤ. ꯕꯣꯔꯗꯤꯡꯒ ꯗꯦ ꯁ꯭ꯀꯨꯜꯒꯗꯨ ꯕꯤꯜꯗꯤꯡ ꯑꯃꯈꯛ ꯂꯥꯟꯊꯣꯛꯂꯒ ꯂꯩ. ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯅꯤ. ꯑꯗꯨꯅ ꯁ꯭ꯀꯨಲ್ ꯇꯥꯏꯃꯤꯡ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯕꯣꯔꯗꯤꯡ ꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯐꯦꯜ ꯑꯣꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ. ꯕꯣꯅꯤꯒ ꯀꯌꯥꯝꯕꯒꯁꯨ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ. ꯂꯝꯕꯤꯗ ꯆꯠꯅ ꯕꯣꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, "ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯁꯨ ꯕꯣꯕꯣꯛ ꯈꯣꯏꯗ ꯆꯠꯈꯤ. ꯐꯔꯦꯗ ꯅꯨꯡꯗꯥꯡ ꯑꯦꯛꯁꯇ꯭ꯔா ꯀ꯭ꯂꯥꯁ ꯌꯥꯎꯕꯁꯤꯅ. ꯑꯗꯣ ꯍꯣꯔꯦꯟ ꯏꯇꯣꯝꯇ ꯍꯟꯂꯛꯄꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯇꯜꯂꯤꯁꯤ. ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯥꯏꯐꯦꯠ ꯂꯥꯛꯄꯤꯒꯦ, ꯅꯪ ꯂꯧꯕ ꯑꯣꯏꯅ." "ꯍꯣꯏ ꯌꯥꯏꯌꯦ. ꯈꯔ ꯉꯟꯅꯗꯤ ꯂꯥꯛꯎꯀꯣ. ꯅꯪ ꯉꯥꯏꯔꯒ ꯂꯩꯕ ꯇꯜꯂꯦꯕ ꯑꯩ." ꯑꯁꯣꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯀꯌꯥꯝꯕꯗꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯕꯣꯅꯤꯅ ꯕꯣꯔꯗꯤꯡ ꯂꯣꯝꯗ ꯂꯥꯛꯑꯝꯃꯤ. ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯇꯦꯁ ꯐꯦꯜ ꯑꯣꯏꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯕꯣꯔꯗꯤꯡꯒꯤ ꯔꯨꯝ ꯑꯃꯗ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯇꯧꯔꯝꯃꯤ. ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯏꯠ ꯕꯣꯔꯗꯇ ꯀꯩꯅꯣ ꯈꯔ ꯏꯗꯨꯅ ꯇꯥꯛꯂꯤꯕ ꯑꯗꯣ ꯕꯣꯅꯤꯅ ꯁꯨꯝ ꯇꯥꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ. ꯑꯃꯨꯛꯁꯨ ꯎꯏꯔꯤ. ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯛꯂꯤ. ꯕꯣꯔꯤꯡ ꯆꯨꯕ ꯍꯦꯟꯃꯜꯂꯗꯨꯅ ꯑꯃꯨꯛ ꯁꯣꯔꯗꯨ ꯁꯥꯡꯅꯁꯨ ꯍꯣꯟꯊꯩ. ꯃꯃꯤꯠ ꯏꯔꯥꯎ ꯔꯥꯎꯅ ꯄꯥꯡꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯥ. ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯑꯃꯗꯤ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯤ. ꯈꯔ ꯑꯃꯗꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯥꯎ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯎꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ. ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯣꯅꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗ ꯌꯦꯡꯉꯤ. ꯄꯨꯡ 7:19 ꯆꯠꯂꯦ. ꯒꯥꯔꯤꯒꯤ ꯄꯨꯡ ꯑꯗꯨꯗ ꯄꯨꯡ 7:30 ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯉꯥꯜꯂꯤꯕ ꯕ꯭ꯂꯕ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯐꯠ ꯃꯨꯠꯈꯤꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯅꯨꯄꯤꯁꯤꯡꯅ ꯃꯍꯦꯜꯂꯤ ꯃꯈꯦꯜ ꯂꯥꯡꯕ. ꯕꯣꯔꯗꯤꯡꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯃꯩ ꯉꯥꯜꯂꯤꯕ ꯑꯗꯨꯗꯤ ꯊꯣꯡꯅꯥꯎꯗꯒꯤꯁꯨ ꯎꯔꯝꯃꯤ. ꯁꯥꯇ꯭ꯔ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯈꯠꯂꯞ ꯇꯧꯅ, "ꯀꯩꯅꯣ ꯄꯨꯡ ꯃꯝꯃꯤꯁꯤꯕꯣ? ꯀꯅꯥ ꯃꯩ ꯃꯨꯊꯠꯂꯤꯅꯣ? ꯃꯩ ꯊꯥꯜꯂꯣ ꯍꯥꯏꯕꯅꯤ, ꯃꯩ ꯊꯥꯜꯂꯣ!" ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ. "ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯣꯏ? ꯑꯇꯣꯞꯄ ꯔꯨꯝꯁꯤꯡꯗꯤ ꯃꯩ ꯃꯨꯠꯇꯕ ꯃꯥꯜꯂꯦ. ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ." ꯇꯟꯖꯥꯗꯨꯗ ꯕꯣꯅꯤꯗꯨ ꯆꯔꯥꯡꯅꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯂꯛꯂꯝꯃꯤ. ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯃꯤ ꯑꯃꯈꯛ ꯇꯥꯏ. ꯑꯇꯩ ꯏꯆꯝ ꯆꯝꯕ ꯃꯃꯤ ꯅꯠꯇꯦ. ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯃꯤꯅꯤ. ꯅꯨꯄꯤ ꯑꯗꯣ ꯃꯁꯝ ꯃꯈ꯭ꯋꯥꯡ ꯃꯄꯥ ꯌꯧꯅ ꯁꯥꯡꯏ. ꯀꯨꯆꯨ ꯑꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯀꯤꯕ ꯐꯪꯅ ꯉꯧꯏ. ꯃꯃꯥꯏ ꯑꯗꯨꯗꯒꯤ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯩꯕꯅꯤꯅ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯕꯨꯠ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯕꯣꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯤ. ꯅꯨꯄꯤ ꯑꯗꯣ ꯎꯔꯨꯕꯗꯒꯤ ꯕꯣꯅꯤꯗꯨ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯊꯣꯡꯅꯥꯎ ꯂꯣꯝꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯉꯤ. ꯍꯟꯗꯛꯇꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ
Wangmada nupi amakak mamay non tharap tawna leptuna mangonda munna yengbadagumna tawrupa aduda Bonina uri. Madu ubada mamito arebe makai lauktholaga kanna lauroklami Bonina. Boot! Boot thoe! Boot nupi ama thokle! Thongrong tu! Boarding adugi third floor da leiba makoigi classroom ni. Nupi aduna lepliba nakan ado corridor hapasunati. Aduna aduk wangkraba thongnau aduda uriba nupi ado but natana ate ambata oiru. Asamna lauduna Boni ado thonglomda chenthoki aduga thong ado hange tawbada thong adudi mapandagi lok tawduna leiramli. Thong ado thinduna Bonina lawi. Thohango! Kana lege! Akhoi pongta kanbiyo! Thong sang nupiyo! Satri nupi masa sing adudi pakhatpa heladuna kappasu yauri. Satra sing adusu thongnauda uriba but nupi aduda yengna makoina thokpa panglauda lawi. Tanjaduna ngasaidagi tumduna lehaubi oja nupi adusu mikap thorakpagumna tawri. Lauraklami oja nupi duna. Karino? May mamisibo? Kana na may muthatlino? May thalo hausimak. Satri amana kaplaga khumi. Classroom se butam na re madam. Akoi kamay na tawdoino? Thong suma pandagi luan kre. Oja nupi duna hairami. Kaino? Karigi butno? Kanagi butno? Satra amana amu. But nupi ni madam. Tu, thonglomdi yengo. Asamna hairakpa aduda oja nupi ado thonglomdi yengthoklami. Masu mamit makna uri but nupi adugi saktamdo. Thangnaba mikota room adudagi blabso mai masa matomta ngalaklami. Mai hek ngalakpaga uri. Makugi oja nupi aduna chair adudagi fuk hawalakpado. Oja nupi adugi mamitu ngaksangang aduga mangakta chablap tawna Boni da yenglaklami. Oja nupi aduda thawai ama changle haiba Satri makoi mayam da sok khanglami. Satri mayam ado kapo laubo tawraklami. Tanjadu da thongjinda lepliba Bonina thongnau dagi uri room adu tamna kayambana lakliba ado. Bonina lawi thongnau adu da thinduna. Kayamba thongse muta hangdo piyo. Kayamba thongse ta hango. Karimata khangzadaba kayambana nomi thongnau dagi makut haiduna hairaklami. Hai Boni class loirabo. Bonina amuk slawi. Thong hango. Thongse amuta hango sono nangbo. Kay habano. Handakti Boni do magi areba pangan puthokuna lawi. Thong hango minai. Kayambaso handakti tari Bonina hariba ado thongdo fat hangi. Thong ado hek hangbaga satri mayamado mana thokpa rumdudagi chenthoraklami. Kayambana Boni da hangi. Ngokchanana. Kaidorage Boni. Mayamna chenthore isi kaigino. But kayamba. As ayangang nati. Langnarakano. Sengna kaidorage hayoba. Adu oiragane. Classroom dinene changlakana ngamte yongsusa. Ase hairamlaga Boni mathon thangatuna changkhri mafamdudagi. Kayamba mangak ado classroom dagi lishalaktuna yengi. Kanasu leiba udi adubu mana mamai khazik non tharaga yengluba matamda. Ojanupi ado phaklang lizard kumna naptuna lirami. Aduga mangoda munni yengaklami ojanupi adugi angang mamami pharap tawba masam amadi cheblap tawriba mangak ado akibagi masakni madu ubada kayamado tabli hairaklami. Aine room onana change. Sorry madam. Ase hairam laga mamai do laiduna huttana cheklaklami. Kayambaso Bonina chenkhiba maikai adu tamna. Thawdok adugi matong chahi ama hawkri hawjikti makoiso class 10 kari. Makoigi hanagi school aduso anawba mafam amada nongna semgatle. Nongna semgatpa mafam aduda class tamba hawkri. Kaya madi magi fencing sanabagi mapalomda toini chatle aduna Boni khoiga pak heta unage fangde. Classroom manungda famna yohena hairaklami Boni da. Boni horendi loyagi birthday chatoy natro. Chatoyni. Aiko ani pulap chaminasi ko. Hoy ay pung mga adway chalase adudi. Asam na tauna makoy ani do horen loyagi birthday gi kari gift piba pung kaya chatpana chingba kaya mahaina duna wa khanaringai bell su taraduna class hawkri. School suti tharaba matungda mayum da hanakre aduga loyagi birthday chatna ba haiduna mamanaba makoy khira pau phaunari. Boni de yuhenga punna chatkadoini. Makoy ani de lambisu polle aduga hanbaso punna hanminarakpa yarani. Makoy ani do city bus tungduna laami
loya khoida aduga loya gi mayum yauraduna birthday gi chaba yaba khara chari langba yaba langi enjoy punna tongmenari enjoy toba hemaladuna matam haukiba phauba khanghodri birthday party adu loirakpadadi pung nipan helakli mamana ba khara amadi mayum da hanakri khara amadi hauzu phauba lehori mayumda mama mapana cheiba tare khanna boniga yuhen gado loya khoidagi satlage hairam laga thorakli aduga bus stop tamna la ammi minute khara gi matungna bus ama lakli adu tongdona makhoi ani mihim tamna halaklami loya khoida ngawba ya ba ngawraba langba ya ba langraba oibana bus tongna sit tu da aduma uitharekli makhoi ani mak khaktani bus aduda tongliba aduso atai miyo amata tonglakti pungsu khara thengjilakpa timing nina bus thauriba driver adu fauba uiri tawruklabani driver adu uiri tawraga thauribanina bus ado lambi hai haiduna thauba haurakli bus control fajana tawba ngamlaktri driver aduna ngahak uiri tawrambadagi mamito fat pangdu yenglakpa matamda lambi adugi mayai chapsana nupi amakak leptuna mangwanda munda yengbagumna leirami phi agawba setbe masam makhwang yongna sangbe nupi adu ubada driver ado bus to oiramda phat mamai leisendada amuk thauki khanghodana mamai leikhibaduda boniga yuhenga zo khangprat khangna mamito khangsing makhoi aniso accident thoklabra khanna bus adugi thongnaromda fat yeng thoklami matam aduda nupi amana lambe mayada leptuna leihobado makhoi aniso urami nupi adugi masakti urakti adubo tungge fibam adu uba maktada boniri edumak khangli but nupi ado mana nongma class 11 karingai numidange class amada thongnawda ukhiba but nupi aduni haiba madu ubada yuhena pakana hairaklami kaino but natro hosiki nupi do but ne as lambi da butue haiba bonina makha taraklami pakana masu kapli tawraga yam toina oming pano aikoida tanarakladi kamai tonge yuhena amo lambi beheda lepido as suicide toge khali jalo moidi thawai ni thawai hana sirabani kamaina mu suicide tokidoino makoi anina wari sanariba ado driver nu padudi toina tadri mage thokpa gari ado adumak thauduna lakli but nupi ado so adumak lehora mali adumak ukhidri mafam aduda asamna gari thorakpana makoi anigi lairak sangfam adu yori bus ado khamduna kumlaklami makoi animak hek kumlakpaga driver aduna hangi ngai khone nupi mazadudi yohena hangi driver nu paduda kana nupi masano uncle nakhoi ga lakminaba nupi masado bus ki khwai maning sita tongkhibago nupi mazadudi boni na khomme uncle na harido kanano sakhangdre mamangi bus stop ta khamlambasu yai aikhodi urakti uncle kumkhide adum tongkhibani noigi hek manakta phamduna ne aidi nupi masado noiga lakminaba oiraboi khalluri boniga yohen bagado chingnaba miyeng amada yengni amana amagi wakaldo understand tawni makoi anina uba ngamdaba bus driver aduna uba ngamba nupi ado bunnatana taidi oiraroi khangi makoi anina bus driver aduso bus tu thaudana chatkri wafam adudagi yohena hairaklami leirak manungda makoi ani changlakna body aida khanbada uncle nane bus da tongki hairiba nupido ngasai lambi mayada ukhiba nupido oirangadaba male yohena adamna hek hairakpaga boni do mathon thagatuna chenki magi mayum tamna hoima hairamde yohen so khangpra khangna tanaraklami boni bo boni ngai khuo ai tomda kijaye boni chena babuk ni da khale kaino tawrusibo ani rakti surese summer vacation gi suti tharamdai gi oroiba school kaba numini boniga loya gado loya khoi gi yumda nongnini leinena ba plan tawrami yohen basu makhoi anina haurami adubu ma yarakti excuse ama piselaklami tasengbade nongma bus manungdagi nupi ama ukhiba thodok adugi matu yohen si amam athengda loyaga sungsa chakmina khidri bonibu mana yamna ignore tawkri masina maram oiraga mana loya khoida leiba talli hairibani
Atay mamanabasing hauruba matamdasu magi plan lainaramba oibana Boniga Loyaga khakta punba tarami. School suti tharakpa timing aduaida Boniga chalamaga do punna school gate lomda lakminarami. Makoy anido lakna wariso samsanarami. Chalamana haireklami. Bye, nang loya koida nungni laini haise chumbro. Ainadi aikoi akhungangda tsatminase na haigi tawraga. Ai tomda chatpado talle. Nangna chatminaba khara nungayin tawbani. Bonina kumlaklami. Ai moida kaisu kuina lairui. Nungni khaki wanida. Moidagi halakagane. Aina aikoi mada fasana hainaragi. Aduga noida muchase yani. Chalamana. Hoi, nang yana bomta chinbiyo. Aisu nanga chatminabana hena nungaini tawni. Adumna thorakpana get adu yori chalamba su chatkri Bonisu mayumda halakli. Sunday numiki ayuk pung mapalda loya amadi magi mapaga loinana Boni bu lawba laami. Boni gi mama mapa anina so makhoi gi machanupa asibu loya amadi magi mapaga da fazana sinaraklami. Madagi mato makhoi punna loya khoi gi mayumda laami. Nomit aduma makhoi punna chaglen chamina dana punna enjoy tawminari. Loya gi mamaga mapaga amadi Majinasu Boni bu yam luna chana nungsina tawbirami. Numit adugi numidang yawraklabada makhoi imung manungga loinana Boni bu makhoi gi leikaida pangthokpa mela amakak yengba laami. Mela mafam adu yawri. Marigon round ungfam adomda laami. Boni ga loya gana aduga loyana haireklami. Asisiyamta tonglusi ayamna tongningi. Boni so haireklami. Hoi jije gane akhui hum tongbu yani. Asamna haineraduna loya Boni amadi loya gi machega punna makhoi ahumdo Marigon tongnaba semsaremi. Loya gi machega maga set amata tongkre aduga Boni matomta famduna tongnami. Marigon round adu tamna ungba haurakpadaidi loya gi machedu araiba thadana laurami. Mana laubagi makhol ado mela mafamdu landuna taramgani. Mela yengba lakpa makhoi khira amadi loya khoida nok tuna yengnaraklami. Marigon round ahumlak marirak ungba loiraduna loyaga machega do hana kumtharakli. Mache adudi makok ngauri. Swaida ingna phamluragi hairamlaga chatkirami. Loyana Boni kumtharakpado ngaiduna leiri. Loyana kumtharak trabaso Boni di round ahum mari ungli. Loya so ngihak nakada famduna Boni loirakpa ngairi. Kona thangda loya do hawgatuna Boni na Marigon tungliba adomda yenglaklami. Boni do makut haiduna noklaga kauraklami. Loya, aisida leiri tu. Loya su Boni da yenglaklami adubo Tanaba mikupta mamit ado khanglok thoki. Loya do Boni ki nakanda makut thinduna haireklami pakatna. Boni, nagi nakanda yengo. But nupi ma phami. Operator nupa aduna ngakchana na loya da yenglaklami. Kaino, kaidai butno, loya na khumi. Unglepo dilepo, natradi hatokani. Asamna tawna loya na operator aduda khara dap tawbadagi Marigon round ado operator aduna ungbado lepkhirami. Aduga Boni so Marigon round adudagi kumtharaklami. Thawdok adugi matung makhoi kuina mela mafam aduda leiramdre adumak mayumda halaklami. Boni di masado kainoma itaw tawri pakhatpoi thukatpoi mihulso mathong maram khangda chungri. Magi mataw ado loyana uraduna hanglaklami. Boni kadorage nasado soksat pumalena. Boni khumde matinda gut yawnu yothai. Loyana amukso hangi. Kaidaina hayo. Nangi nakanda fammi manupiduna kanano. Ngasai aikoina pulna tongmadadi ma yahodabani. Aduga aikoina kumthara matungda phamlambadada aidi bhun chinghatkredana. Boni do makoktu fefet hai. Ai masakangdi. Aina kangba haibabo makokto bunupini haibasimagni. Loyana ngakna hairaklami. Ha, ke haba. Bunupi haiba. Ado bunupi dudi Marigon do karamna togiba. Marigon round yamna pamjabi bunupi gore chala. Boni na amukhomi. Tasengna makidi bunupi ni mado. Magi masado yengbada taibang mi mandi. Aduga mana aingonda yenglakpa matamda bhagyo mamito musanmai. Aduga mado maya kathoknaga wangangi. Ma wangangi. Loyana hangi.
Mana ka helak lino bado. Mana ay giming kore. Loya mo ka hena ngaknami. Koino, boni pidura nang wasa khangbro. Boni khumlakti magi mamita aduma uduna leiri bunupi adogi maithong ado. Mabukningda asamna khalami. Ay koini ramba nupi siki bagadi leitida. Aduga ina nupi mabu hatkiba otpi nei bi batokhiba so amta leitida. Nong nini haujin kre boni do magi marup chalamaga loinana bakoigi khungangda chatkadaba numit adu yoruklami. Boni gi mamada fazana hairamlaba matung maga chalamagi khungangda chananaba haiduna sem sabalori. Bus parking da laktuna bus tonglagli. Aduga makhoi khulgi kunjin aduda bus dagi kumtharaktuna khongna amuk khara laami. Asam lakpana chalambaga makhoigi yum ado yoruklami. Chalamagi imongi miyoy singna suboni bu nungsina tawbirami amadi machada masagumda khalami. Numidangi chaknan charaba matung makhoi ani du tungkhre ahing adugi boni gi manglanda butnupi adu urami. Boni ga butnupi aduga merry-go-round adu toglami. Butnupi ado butti haijaba wani. Akiba kari supuklam de boni nadi. Butnupi aduna tapna kauruklami. Boni ya. Matam aduda boni na hangi. Nang di aigi ming kamay na khangi no. Nang kanano. Aduga aigi tungko ini inarisi kay gino. Butnupi ado papira chena kapli tauruklami. Nang na ibo kauthok piraba kay gino. Butnupi adugi kapli tauba mataw aduda boni amuk sunungay nagtre. Tanaba mikuda butnupi adu na haraklami. Ay nang buwarawi. Asam na haraga butnupi ado boni bu merigon adudagi intaraklami. Mikap ado khangthok thoraklami boni. Mana mamit pangdo na yenglakpa matamda madi leimaida tadura leirami aduga chalamana phamungda tumlami. Mathangi numita chalamaga boni gado makhoi khulgi turel duda iroiba laami. Turel ado lutrik luba ijal naina cheliba ado ubada. Kalengi nungsagi maisaga loina kauki. Haina ruba hauna ruba tauda makhoi anido turel da jam chongthakiduna iroirami. Pung amagi changda iroiraba matung chalamana hairaklami. Bore ai chaklami chabokra chasilao. Bore sakhomi nang sathomo ai ngakta iroikige. Chalamana hairami. Hoi, ado nang lapnadi chakhranuko. Chalamana hairiba ado boni fajana tarudri. Madagi mahutta henadum iroiduna chatkiduna chalamana leiriba mafam adudagi khara lapthoknukli. Ngahak iroiraba matung boni do chalamagi manakta amuruk iroiduna laami. Adamna bonina chalamagi manaktamna iroiduna lakpa ado kanagumba miyoi amakhakna magi makhong ado paiduni yali. Aduga ising manungda sum chingthakirami. Boni sumakot aduna ising aduda kana haiduna masado ising mathakta likhatlaknaba kana hotnai. Amuksu yengi mabu yanthariba masak ado kanano haina adubu mabu chingthariba misak ado uba phangdringi. Masam sangbi miyoi amakak magi manakta laktuna mabu mangaksang chatlaga ising mathakta pukatli. Mikup aduda sor khangting thinglambadagi boni adumak gyan takhidri. Boni na gyal lakpa mikupta magi manakta chalamba phamduna leirami. Mabu chalamana thabakta makot anina namduna mayadagi ising katho alaga gyan tananaba hodarami. Chalamada pakana hairaklami. Boni aji pakalori. As hausina sakita kem tawtruba natro. Asi haiduna chalamana boni bu chenchat koshalli. Boni su chalamagi masado inthok na hairami. Hoiba ai kemta tawdri. Hoima hat ke hat lo he aisi. Boni bu koliba ado thadok lega chalamana hangi. Ado kamai dawrino. Aina yengthorokpada nang turel mapala taraga lerami. Boni na ngakna hangi. Kaino haisiba. Ai busida taramro. Boni di mangumna thokli. Mana gyan taba fauda magi makhong ado karaguma miyoi amana yanduna isingda chingthakibani. Madugi makhataba ma ningsingba thokdri. Numit adugi numidangda boni na ngasai thokiba thodoktu chalamagi imungi ahalsingda lirami. Ahalsingduna di turel aduda leiba laina chentharini hairami adubo boni bu torbanda pukhatlamliba bisaktudi kanano adumak khangkhidri.
Turel adugi thaudoki matung but nupi ado Bonina adumak ukidre. Ma tanabada war mali but ado. Haujikti ma 12 ki counseling exam pikri. Exam loiba numit adugi numidang do bakoi mamanaba mayam ama loya khoigi yumda party torami. Khara mangau thiba chalambada juice marakta yu angangba haptuna mayam ado punsilaga ahanba oina yu test tawsili. Khara yu ngauna rakpa timing aduwaidani. Sapa bana hairami marul fairi. Bone nangna khara gyan tai. Dalense amta mayumda thilujo ma ngawre ihadre. Asamna hairakpadagi yu kai hena ngawdaba Boniga Dalen gado loya khoidagi punna hanmirak lami. Bonina Dalen bo poboi thangboy tawduna purak lami. Dalen so Bonida ngaboy ngadaboy kolaga laami. Boni nang se iham na nungshingo. Boni sauna khumi. Tumilayo nanga chalamaga se geni. Ado ay wan tawninge ba. Bonina prap tawna Dalen bo laymada thai. Ay dire nanganda amo tawsilakani. Chalo aswada ka jinamada. Dalen sumakhong ado hairang tawduna sekpal adomda changkri. Bonina khara chathoklaga famduna sor thabit holi. Tanjaduda Dalena Bonigi tunglomdagi hairaklami. Ay loire. Bonina hairaklami hanna yingda. Hoise yare lao kolo. Asamna haidana Bonina Dailenbo porega chitpa hokri. Samda asengba Dailendudi duty tawba loiraga onthorakpada. Bonina nupi ama porega pokhibada urami. Dailen samakongda hairang satana Boni khoigi matung inaraklami aduga lauraklami asumna. Boni nangise ay hundoklamnira. Boni mabukningdu chamamnai. Dailengi khonjal ado karige laptakna tariba haiduna. Dailen amusu lauraklami. Kaigino nanga nupido porega puridubo. Bonina hangi. Dailen nangi khonjal do lapna tarige gino. Ase haiduna Bonina mamai ado fatna kanda yenglakpa matamda. Magi lengzumda amuba asam masam sangba khara yanthari uraklami. Khudak aduda magi nanganda pori pamisak ado intruk itluklami. Boni chaplepi aduga mikop aduda Bonigi nakongda budnupi aduna sonthangna da kauruklami. Boni tanjaduda Dailen so bakhoige manakta changsilaklami aduga Bonina pori panupi adugi mananganda popop tablapna tharaga hangi. Ibema nangbu kanano ne? Nangi nasasina asuk yamni English na kaygino. Mikop aduda but nupi adong masana mamang olaga makukduna matung onduna Dailenda yenglaklami. Dailendi nupi ado but ni haiba khangdri yungawan ba aduna Dailen nokfet tawraga makhatay. Aya nangdi ngaksam khaktang laythokpa yamna haina. Aidi laythokpa yadrisi kaygino. Ase haidaran Dailen ma masage makaksam ado matomta laythekpa yadra yengi. Yabadi yadri. Bunupi adugi maithongda munna yenglaga Dailena amuso hairaklami. Nangi mitna ton chimbal amta yawdrisi kaygino. Nangmu miro. Makeup aduda bunupi aduna khangai hairaklami. Bunne. Asamna khangai hairakpa aduda Dailen mikop khara but nupi aduda yenglaba matung mamit mathakta ongkhalaktuna wanthakri aduga but nupi adusu swai mangkri. Haujikti Boni so college kari higher secondary punkhiba mamanaba singi marakta Boniga saphabaga college pulami anau mamanaba kaya su college aduda kanaraklami. Noma numit ama saphabaga Boniga do library da changlaklami. Library do college adugi 5th floor dani leriba. Aduna madu yawnanaba chatnanaba hotnabada elevator sizinai. Pung thingzilakpa khara mamli tawrpa adwaida makhoi anido yumda halasi haiduna thoraklami. Saphabadi elevator manungda sangkhri adubu Bonina elevator manung change hek tawbaga karigumba sahum ama masada phanglakpagum tawi. Saphabana hairaklami. Sasa changlo kana ngarino. Staircase da oina kumlaslaw. As pung thingi sida tum chalaseba
Asamna haibadagi makoi anido elevator manungda kumtharaklami. Adubu 4 floor gi mapa aduda elevator du chapdeki aduga thong ado masa matomda hangdo shirei. Dubu miyoi amata disanglakti. Tanaba mikop da thong ado amuk thingzinki. Aduga elevator manungki ngai adu sumutki. Sapabaga boni kado yamna pakhatlami. Boni di hauza bunupi ama thengnarabanina amaka hena kirami. Sapabagi Purita makut ani changna yalaga hairaklami. Saspaba, kambai tawdoido. Fodo, emergency call number da. Maduda sapabado magi khongrau pocket agi phone ado lauthoraklaga emergency number da call tawnana batawrengai mikop aduda magi makuta kana kamba mi amagi ing lawba makut amana paisila ami. Sapaba magi phone ado flashlight thandoda yengbada butnupi ado leptuna leirami. Butnupi ado uvada sapabana pakatna hangi boni da. Boni, elevator manungda aikhoina tapanupi ama changlakkhidbra. Changlakti ye. Adudi sigi nupi sina kana. Boni do fat yengi uri butnupi ado. Nupi ado upamaktada boni kachin amada masada pulap tasanki aduga butnupi adudi yengduna urau thararukpa kappi. Sapaba kina haidaklami. Aikhoina bu Aikoi phatbigano. Iharagadi aikoi bo ground floor bu ihonbiyo. Asamda hairakpa aduda butnupi ado aroiba oina bonida amuktang yenglami aduga mafam adudagi adumak mangki. Tanaba mikupta elevator ado block ado masa matamda kanjaraklami aduga makoisu tekta kaida ground floor ado yori. Numit adudagi hauna bonido amuk hana elevator sizina kidre aduga thengna mamnasu college aduda leikidre. Madugi matang noma numit amastu bonida thaudok ama thengnaki. Numito boni library dagi staircase adamda kumtharakpani mana sam kumtharakpada sayon mana wangang bagi makol taraklami. Oh, nangse boni gi girlfriend heba. Boni na mikoptu da khale. As kanano maga wari sanasina. Bunupido mo uramdanane. Asamna boni na paraparap kumtharakpada uwi sayon bado. Asi phamdana leiramba. Magi nakandaso bunupi ado famlami. Sayon bada boni domda fat yengkhat alami. Boni, to, nangi girlfriend is the lady. Boni fa kana lawraklami. Sayon ba, ado nupi do futne. Bagi marka sanglo. Sayon mangak na nupi do da amok yeng. Boni da amok yeng tawrami. Hatakti boni do, but nupi ado da amok yeng lamalaga. Kana lawduna staircase adomda chenkri. Matam khara haukre high school amadi college da punba mamanabasing oiramba renewal ama salami makoi loyagi mayumda mayam loina suna lakle adubu kayambadi yawraktri minute khara gi matung kayambado nupi amaga loinana loya khuda laktuna party manungda changlakami nupi adu upamakta da boni amadi makoi kharadi gibana masadu thaktak ni pagumna tawri sayon mana lawruklami kayamba bunupi ne adudo Chelo sida. Kayamba noklaklami. Nupi adudi ngak na yengli mayam aduda. Ngaki matung kayamba na mayam da wari adu liraklami. Ngay kune he. Noy na haido onare. Magi mingli yay fabi kowe. Sapa bana haidaklami. Kaino thai na ikoy na ukiba bunupi dugo masaksak mana yemadi. Yay fabi na kome. Noy na haido. Ayoy ramay. Aiki twins yaisna do. Irangani Noyana hangi Kanano yaisna ide Madi kaide Sikrobo hauzina Yai fabina wari do liraklami Aiki twins ne sister amalerami Mami ne yaisna kaoy Aikoina high school tamlakpa aduaida gari accident amadagi laikidre madi Asi haidana mamai edo lukthagi yai fabi aduga sor ama sangno hondoklaga boni da ningamta yengla ami Ngasaidagi boni su wari ado tarami haujikti ma khara ningsing bangamlakli yai fabina kwado makha amuk taraklami matamda summer vacation gi matamne boni amadi magi imung manung punna aikhoigi khungang aduda koibalaki makhoigi babaga aikhoigi kakaga se yamna luna tinaba marup amani aduna boni khoigi imung aikhoigi kaka khoiga laikhibde Yasna so kaka hoida ayama matam dalai. Matam ada. Makhoina class 10 karingai gi adwaidani.
ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯖꯈꯤꯕꯅꯤ, ꯀꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯕꯁ ꯑꯃꯅ ꯊꯣꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯦꯁꯅꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ, ꯑꯗꯨꯒ ꯕꯣꯅꯤꯕꯨꯅ ꯀꯣꯃꯥꯗ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫ ꯌꯦꯁꯅꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯕꯣꯅꯤ ꯌꯧꯕ ꯉꯝꯈꯤꯗꯦ꯫ ꯕꯣꯅꯤꯅ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯌꯦꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯌꯦꯁꯅꯥꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯈꯪꯏ꯫ ꯕꯣꯅꯤꯗ ꯅꯠꯇꯅ ꯕꯣꯅꯤꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯦ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤ꯫ ꯑꯗꯨꯕꯨ ꯕꯣꯅꯤꯒ ꯅꯨꯄꯤ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯕꯣꯅꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯌꯦꯁꯅꯥ, ꯌꯦꯁꯅꯥ, ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯌꯦꯁꯅꯥ, ꯀꯔꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯂꯝꯒꯗꯕ? ꯌꯥꯏꯐꯕꯤꯅ ꯈꯨꯝꯃꯤ꯫ ꯑꯩꯅ ꯈꯟꯖꯕ ꯑꯃꯈꯛꯇꯤ ꯂꯩ, ꯃꯗꯨ ꯅꯪꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯕꯣꯅꯤ꯫ ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯅꯍꯥꯛꯃꯨꯛꯇꯪ ꯆꯠꯄꯤꯌꯨ꯫ ꯑꯁꯝꯅ ꯇꯧꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯌꯦꯁꯅꯥꯒꯤ ꯃꯣꯡꯐꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯉꯝꯖꯕ ꯍꯩꯀꯠ ꯂꯩꯀꯠ ꯈꯔ ꯑꯣꯏꯔꯕꯁꯨ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫